Sayogi Kangbuna, Bisbemada, Manipur Gitrak ama may thadokre. Christmas ki yenglaga, Mau Dimapur, Heli Service Tammo, Kamite. Manipur amasung Nagaland gilona badalaiba, Kuzore. Kazol sagi matang da sayen na bathokuna, tha asigi taraga mga dage. Manipur gi Mau gi khunja sing, Nagaland gi angami na khundaba mafam singda, changba thingkraba matungda. Ngarang, nongyay matungpung amarom tabada. Manipur gi, truck ama Nagaland gi, Bisbemada Southern Angami Youth Organization Sayogi Thomi Oiramgani Singnaba Singna Maina Tumna Thadokre Maudagi Pangba Paugi Matungina Togdok Ase Kuzama Police Station Gi Manungsa na Laiba Bisbemada Thokivane Togdok Aduda Maina Tumna Chakraba Truck Aduge Registration Number ML01 Q4710 ne Truck Asi Dimapur Dage Laingoy Puraglaga Imphal Tamna Lakpa ne Truck Asi Hanana Maugi Khunjama Gi Mingda Lairamba ne Adubu handak ikui kuidringayda paumay purup ki miyoy amada yon kravane angami area da khundariba miyoy sing aduna truck ase mau khunjage truck oiramgani haina chingnabadage mai thadorok po oiramgane loinana Southern Angami Public Organization sapogi youth wing ama oiriba sayona tha ase gi taraga humdoida aron bacheba ama angami gi khul sing da thaduna National Highway da gari sing check tawnaba madde angami na taba mafam sing dage mau khunja sing Takthokhinaba wafam phongdokhiba leikhrebane maramasina thawong asi sayogi thomising na sathaba soidana oiramgane maramasina mara leiba sing adu athuba matamda phabiyu haiba wafam phauba thamlaklei truck mai thabagi thokdok aduda mi asogapan yaubagi pau leite loinana haujik phawbagi oinadi senaba miyoy amata phagatpagi pau leitri haire nakal amaromda mau amadi angami singi marakta chauna ungkhanaba thoktuna asogapan amadi maihau langpok phauba yaurokliba se laksinduna Waroishin Puraknaba Matangda Mau Imphal Market Coordination Committee gi Maike dege Manipur gi Chief Minister da Memorandum Pisin Khrei Committee asigi convener Khuraijam Athauba amasung Chairman Besi Foze Mawanina punna khuyek piduna Pisin khiba Memorandum adu da hai hau khiba numit kharani asida Southern Angami Public Organization amasung Southern Angami Youth Organization anina Angami area da mau changba yaroi haina thamliba thingba se yamna laibak thibane Asigumba thokdok ama haukiba kumja lising ani taraga manga da thokibadage haujik aikhoina uba phangliba Mau Imphal Market ase thamba haukibane handak amuk na honana sapona December taraga manga dage makhoigi jurisdiction da Maugi khunja sing changba thingnaba made hana dagi leramba miyoi sing busu tan thokinaba wafam thorokliba si yamna laibak thibane Christian lining chatpa singge khwaidagi chawba kumai oiriba Christmas maya asida asigumba thawong satharakpa sina Maugi khunja singda Achouba saitheng pire loinana pot sai leinaba chathok chasin tawba amasung mapanda lairik tamduna amade thabak tawduna leikhiba khunja sing khulda halakpa yadabagi phibamda mayoknaduna leire maramasina khunja sing asigi khudong chagadaba yenglaga laingakna athubada thabak paikhatpiyo atopa state singdagi hanarakliba khunja sing ase hauji Dimapur amadi atai atopa mafam singda panduna leiba kaya yaure akhoibu December 22 phawbagi manungda Masa masagi khul yauba ngamnaba laingakna thoksil paikhatpiyo oirakliba phibam asigi yenglaga amade Christmas kumai naksilakpaga loinana khunja singda hena khudong chananabagi damak maudage Dimapur phawbagi helicopter service lahinbiyo loinana Nagaland government amasung Union Home Minister ga pau phaunaduna lona yadaba thabak thoram kaya chathariba sapo amadi sayogi mihut singge mathakta matik saba action laukhatpiyo haujikti Nagaland da Maugi khunja sing asina chathok chasin yadrabanina Mau Imphal Market ki waina pot sai thampham sing ase matik sana sinbiyo loinana khunja singi yaifanaba dormitory na chingba thambiyo loinana temporary season market amasu lehenbiyo masida sunatana juko amade kujori area asida Manipur gi lamkoiba sing lakbada hena khudong chana na bagi damag lambi thong ningthina sembiyo amade matik saba security arrangement tawbiyo loinana saye nariba lamasigi chapsaba document sing adu miyam da mayek sengna khanganduna Angami miyam asi wakhal tanaba honabiyu hainasu memorandum asida palle ningsingba yabade December taraga manga dage sapona Nagaland da Manipur gi Mau masasing changba thingkibaga loinana ngahan nungthil pung ahum taba matamdasu Maugi khunja ama Nagaland ge Khuzama Gate area da tamthina phurakbadage laika nakiba leikhrebane loinana angami gi tongan ba mafam singda khunda duna leiramba Maugi imung mangasu ngahan numidang athengbada tanthorokpa leikhrebane Sapo amasung Mau Council wari sanaduna yasinabiyo asum Nagaland gi Southern Angami People's Organization amasung Mau Council ge marakta thokliba wathok ase
nakal animagna wari sanaduna aroiba warosin ama purakpiyu haina All Tribal Student Union Asom gi maikidagi appeal tawrakley. Machil manaw oiminabagi wakhalonda amata oina yasinanabagi maruoibasing palladuna mapanggal kalaba tribal community oinanabagi damak thabak asi laukhatpiyu amasung ingna tapna yanaragli bawaphamsing yasinabiyu haina su phongdorokley. Appeal asimak Asom gi maikidagi mau council amadi sapo gi maphamda tangai fadana tawdaba yadabagi phibam lakpadagi tawrakpani haibaga loinana nakal animagna mahausagumna ingtappa mawongda Laiminanabagidamag yanadaba waphamsinggi waroshin puraknaba hotnabiyu haire. Loinana lakadoriba Christmas kumaygidamag mayumda laknagadaba mahiroisingna sathok sasin tawrakpada sapogi maikaidagisu kumay asigidamag yengladuna apanba pibidanaba appeal su tawrakley. Panba yabade sapogi maikaidagi mau councilgi marakta thorogliba wathok asiga mari lainana tha asigi taraga mangadagi sapo na konsinba Nagaland gi areada maugi miyoy amata sathok sasin tawba yaroi haibagi athingba thamlakibane. Sapo na lamdam asigi purup amada akiyakhang pirakpa ase condemn tawwe Yunaksu. Southern Angami Public Organization sapo gumba lup amana athingba pibada natana lamdam asigi purup amada akiyakhang pirakpa ase condemn tawwe. Nagaland State ta pressure piduna maralayba sing sairak pigadavane natrabade lamdam asigi purup kaya hena akiba pirakpada lemhoriba purup singna tumina yengduna layba ngamlagloi haina United Community Social Uplifter Kanglaypak Yunaksugi cherol aman haire. Cherol asina hai pumnamagasi ura taraga laybang miyam na wakal manaba kanthabiduna marup na kanano yeknaba na kanano isilinaw kanano amasung mitom na kanano khangminaduna matung tarakbada thabag pangmina si haire. Numit humni sathagadaba Orange Festival Tamenglong da hogdokre. Tamenglong District Headquarter da pangthokliba Orange Festival asi hena masagthok na Manipur khakta natana awang nong pogpumbada khanganana baho na minasihay na Manipur lengaki Veterinary Minister Kasim Basum na phongdokre. Chief Minister N. Biren Northeastern Council ge Golden Jubilee yaw na ba silong da thungkre. Prime Minister Modi na Manipur gi Hindi Library tara amasung lambi ama ngasi silong da sangaga daw re. Assistant Commandant loina bigi mathakta FIR laukhan na ba AR na wakat kre. Tengnopal sitalamkhay da mathaw taw ba Assam Rifles ki personnel singda ayat apan thogan kiba BSF ki assistant commandant amasung mahaki loina bigi mathakte FIR laukhan na ba kun suba Assam Rifles ki JCO Putan Singha Tomar na Tengnopal Police Station da iba cherol piduna wakat kray. Cherol adugi matungin na higok machugi tata safari amadala kiba miyoy aduna check tawna na ba haibada thawoy da na amadde mathaw tawriba nupi personnel yaw na miyoy kharada khud thakiba amadde Sogan kibagi thokdok aduga mari lainana makhoi gi mathakta thigat kadavane. Khanat chaina bagi thokdok aduda JCO Putan Singha Tomar na miyoy aduda mahake identity card puthongna ba amasung check tawbagi thawong sing sathana ba haibada mahake forit ki collar paiduna chingkhe tawdana ba haibasu yadawaga loinana khud tharakbada asogapan nangkhe soglaba JCO adu unit hospital da puduna masimbal da tatpa adu potuna layengki haibana chingba palle. BJP na Pakistan ki Foreign Minister ki mayokta protest tawkre. Ngahan United Nations ki Security Council ge mifam da Pakistan ki Foreign Affairs Minister Birawal Bhutto na Prime Minister Narendra Modi ki mayokta phajadaba wahi wata sing sisinaduna ngang sakiba thawong adubu condemn tawraduna ngarang BJP Manipur Pradesh ki Nitai Patsu thekta leiba Thambal Sanglenda BJYM ga khusamnaduna protest tawbaga loinana Pakistan के Foreign Ministry की मितम अमसुंग इफिजी मई थाखरे. BJP Manipur Pradesh की President A. Sarda यावना सथगिबा protest अदुदा BJYM की Vice President Desras Yumnam na phongdokibada ngahan UN की Security Council की मिफमदा Pakistan के Minister sinangang kiba wangang sangang singadu makoina terrorism bu matam koina losilaga thamlakpa Osama bin Laden phawba Pakistan da lolalamba yawna laibak asigi mayokta satharakiba thawong sing asing kalakpagi thawong ni haikhe mahakna Pakistan as atharam liba thawong sing asi akan mamawongda condemn tawpham thoi haibaga loinana Pakistan asi terrorism ge epicenter amani haikhe aduga India di terrorism da zero tolerance purakna bohona ba laibak ni haikhe laibak asina yumbu oiduna G20 ki summit pangthokadoriba se malemgi laibak singna India bu lumna lawbada ge nei masimak Pakistan na kalai haiba wafam su phongdokhe Panba yabade Pakistan ki minister asina phongdorokiba wafam singi manungda kumja 2002 da Prime Minister Narendra Modi na Gujarat ki Chief Minister oiringai da thokiba laininga mari lainaba irangda sikhiba milising
ꯑꯅꯤꯔꯣꯝꯒꯤ ꯃꯅꯨꯡꯗ ꯑꯌꯥꯝꯕꯅ ꯃꯨꯁꯂꯤꯝꯅꯤ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯗ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯎꯁꯤꯟꯅꯗꯅ ꯂꯩꯈꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝꯁꯨ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯤꯅꯤꯁꯇꯔ ꯑꯁꯤꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯥꯡꯍꯟꯅꯤꯡꯉꯥꯏ ꯑꯣꯏꯕ ꯑꯃꯁꯨꯡ ꯄꯥꯡꯗꯕꯒꯤ ꯋꯥꯉꯥꯡꯅꯤ ꯍꯥꯏꯅꯁꯨ ꯉꯔꯥꯡꯒꯤ ꯄ꯭ꯔꯣꯇꯦꯁ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯔꯣꯏꯕꯗ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ꯫